Hauzik lobirasi pumnamaki awa pothanabagidamag semjaba comedy series episode 1 Lau singubagi wafam ngasigi tangkakta leijare Khaagda Nga Yokpa hairiba hiram asida ngangbigadabana Ibotomba Khaidem ngasi nomage lo siubugi wafamda leijare Khaagda Nga Yokpa miyoibana hingbada sariba chinjak chingi marakta nga haibasisu up to date oiba chinjak amani jwar haduna sigadaro phawbada chakna sanga laungnaribani nga yokpagi niyomsi haibadi pathapsi ahum thokna khaidokpa yai ahanbada pukhri natraga khongban anisubada aquarium da leitengi oina yokpa aduga ahum subadana Khaagda Nga Yokpa asini hairiba singa sigi manungda ahum subagi Khaagda Nga Yokpa asina khwaidigi hena pai nga natrabasu masigi kanglupta sanma nga khara panjaba tarbadi kabi rau sareng pengba porom amadi puklaubi loinana kaman kap panbasu yai aduga saba yadaba nga khara panjaba targana to nga amasung nga sak panbasu yai aduga masapan banga khara panjaba tarbadi nganu chonga kanga lamnganu amadi chonga laba panbasu yai porgang hi marthana break masam tang lojage ting tong washing powder nirma surgana ko i sudragana kokte surgana ko i sudragana kokte suninga su suningda to washing powder nirma surga ko i sudragana kokte suninglaga su suningdraga to washing powder nirma phangpham singdi www.com Marycom, Sinangcom, or Maibangcom, Flipkart natraga, Aingondagi oina Sinbiga Harabasu yai, Adabu Kudong Chow the Matam Shupagi oina Pangjadre, I email address T, Ibotomba Zimelco, www.washingpowder.in the Sangdona, Ngasima order Tobu, Queen is Alanbiga Hiragana, Maku Koktana season of you, Hena Nohun Yargana, Nupana Swunbu, Ting Tong, Break Matung the Taramna Oxary, Makataba program. Lobirasi asoba nga ama chawrakna keji ahunga pawa mari taba nga ama Khaagda Yokpa tarbadi makhagi niyomsing ase ngakna satpiba phai ahanbada nga adu athauba thang amana chawtak kakpiba henna phai makha tarakpada tilhok sanam asuba gram chama hangam thau phajaba mitkabadu pawa ama BMC machu phajabadu gram kunmanga kisan king gram kunmanga hing gram tara phadigo maru amadi atekba khara mit masala masi yamna maru ibani aduga DAP diammonium phosphate urea glycine natraga jangan cutting gumba chemical di seasonaroi but tamasung iodine yawba thumdi marang kaina thakpiba phai maramdi iodine yawba thum chabana samkenba koktangba thajin chaugatba puk chaugatba amadi khoidou chaugatba su phai asumna mai hongna sarba khangda mathang manau naina thathaduna yokpiba yai hwai thrak maru haibadi sinubidu kubi mu chawbudu aikoina khara hapsan biba yai aduga masapan manga oiragana hangam pere phajabadu thakpada Indian Penal Code section 3007 na thingde amadi maira paibina phade asumna thangtharba matungda phadigom atekpa amadi kisan king chaiduna tapna maong tan okhai biba phai adubo ngasaidagi jiga jaga jau oliba khabainadi mahaugdi khangde mahaugdi bhabu logani saksha mamangi kaino amudo paidrabasu phong sana saka jarabadi insang yaugdrabasu yai masini ngasi nomagi lau singubugi wafamda Khaagda Nga Yokpa